Bandh district ki maruoiba lambi ama oiriba Jiri-Tipaimuk lambi semjinbidabagi mayokta lambi asida pung nifunipan gi ban chathakre Jingdong Laikai Women Association asinduna ngarang numidang pung taruk tagi hauduna hayeng numidang pung taruk fawba chathagadaba JT Road ban asiga mari lainana Maira Club Jingdong Laikai gi President A Gopi Mohan Sharma na Jiri-Tipaimuk lambi asinga sidagi chahi kayagi mamangdagi semjinbidana lakli lambi asigi haujik oiriba fibam asi yamna khudong thiningai oire lambi asi semjinbiyo haiduna mari lainana Mioy sing the memorandum piduna taksilabasu ngasi fawba karigumba response samata laktabana maram oiraga pung nifunipan gi JT Road ban asi kaubani karigumba mari lainaba authority gi maikaidagi positive response laktrabadi masidagi hena kanba makhal makha kayagi khongjang changsingani haike amaromda Jingdong Laikai Women Association na kauriba JT Road ban asida Champanagar amadi Islamabad ki khunja sing na sulambi da thoklaktuna ban asibu sawgatke Palam liba sarkar sing amusung matam da lairamiba local emile ching makya marum asina hariba jirigi pothole mayam huji huji ukta lairiba phibam sing asi yeng ni yeng na adum chat kharba ngaktani maram maduna huji phawbada lairiba phibam asi khang wasal lakpadagi tongan tonba organization sing kya marum na hariba phibam asi phagan bagi damak na pungtin phunipan gi banasi kauksinjari hariba pungni phunipan gi banasi gi matung da tongan ba jiribam da leba organization mayam jobi dona makha taba government thabak sing asi kariguma lokhat pirakta bataragadi tongan ma khongjing Jagani